ꯁꯦ ꯑꯩꯈꯣꯏ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ IDPꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯤꯗꯅꯤ ꯅꯥꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯅꯥꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯈꯦꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅꯁꯨ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯍꯟꯖꯟꯕ ꯌꯥꯅꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯜꯍꯟꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯥꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯌꯦꯟꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯁꯤꯅ ꯑꯅꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ IDPꯁꯤꯡꯗꯨꯒꯤ ꯋꯥꯈꯟꯗ ꯌꯦꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯁꯤꯗ ꯁꯨꯝ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯟꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯣꯞ ꯑꯇꯣꯞꯄꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯑꯒ ꯂꯩꯔꯤꯕ ꯂꯝꯁꯤꯗ ꯃꯁꯥꯒꯤ ꯌꯨꯝꯐꯝꯐꯥꯎ ꯂꯩꯇ꯭ꯔꯕ ꯂꯝ ꯂꯩꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯌꯨꯝꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯣꯔꯛꯂꯒ ꯍꯟꯖꯜꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤꯁꯦ ꯑꯣꯜꯃꯣꯁ ꯆꯍꯤ 3ꯗꯤ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯉꯁꯤꯐꯥꯎ ꯍꯟꯖꯜꯍꯟꯕꯗꯤ ꯉꯝꯗ꯭ꯔꯤꯕ ꯃꯁꯤ ꯑꯅꯥ ꯂꯥꯌꯦꯡ ꯄꯊꯥꯞꯇ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯌꯦꯟꯊꯣꯛꯄꯤꯔꯤꯁꯤꯅ IDPꯁꯤꯡꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯑꯗꯨꯝ IDP ꯃꯐꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯌꯦꯟꯊꯣꯛꯄꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯀꯩꯁꯨ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯪꯕ ꯌꯥꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯑꯅꯥꯕꯁꯤꯡ ꯃꯈꯣꯏꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯃꯈꯣꯏ 15ꯗ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕ ꯈꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯇꯧꯈꯤꯕꯗꯣ ꯃꯗꯨꯃꯛꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯦꯟꯊꯣꯛꯑꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯀꯩꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯥꯃꯛꯀꯤ ꯌꯨꯝꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕꯅꯤ ꯑꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯌꯥꯝꯅ ꯑꯈꯨꯕ ꯃꯐꯝ ꯑꯄꯤꯛꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯃꯑꯣꯡ ꯏꯇꯥ ꯇꯥꯗꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯗꯣ ꯃꯍꯤꯡꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯅ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯉꯔꯥꯡ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯂꯩꯕ ꯑꯗꯒꯤ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯂꯩꯕ ꯑꯗꯨ ꯅꯠꯇꯕ ꯈꯔ ꯍꯦꯟꯅ ꯂꯨꯁꯟꯅ ꯂꯩꯕ ꯑꯅꯥꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯂꯩꯉꯥꯛꯁꯤꯅ ꯃꯁꯛ ꯈꯪꯗꯣꯛꯑꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯅꯅꯕ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯍꯣꯏ ꯑꯁꯤꯃꯛꯁꯨ ꯑꯗꯨꯝ ꯐꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯔꯤꯕꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ ꯚꯤꯛꯇꯤꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯦ ꯃꯈꯣꯏꯕꯨꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯄꯨꯔꯥ ꯀꯥꯎꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯋꯥꯐꯝꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯎꯠꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨ ꯉꯔꯥꯡꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤ ꯀꯩꯅꯣꯅꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄꯦꯟꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯀꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯇ ꯃꯈꯣꯏꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯗꯨ ꯂꯩꯉꯥꯛꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯂꯩꯉꯥꯛꯁꯤꯅ ꯈꯪꯉꯤ ꯑꯗꯨ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯃꯤ ꯈꯔꯗꯤ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯃꯁꯥꯒꯤ ꯑꯣꯟ ꯀꯩꯅꯣꯗ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯅ ꯆꯪꯅꯈꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯩꯅꯣ ꯂꯥꯟꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯀꯔꯤꯗ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯤꯅꯦꯕ ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯖꯅꯕꯁꯦ ꯍꯟꯖꯤꯟꯅꯕ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯥꯖꯅꯕꯁꯤ ꯂꯩꯔꯀꯥꯟꯗꯨꯗ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯖꯤꯜꯂꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯐꯣꯡꯗꯣꯛꯏ ꯑꯗꯣ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯑꯗꯨꯝ ꯀꯩꯅꯣ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯝ ꯀꯩꯅꯣ ꯃꯗꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯏꯚꯟ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯨ ꯃꯈꯣꯏꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯔꯤ ꯑꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ MLAꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯀꯌꯥ ꯊꯣꯛꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒ ꯂꯦꯌꯔ ꯕꯥꯏ ꯂꯦꯌꯔ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯇꯧꯕꯗꯤ ꯇꯉꯥꯏꯐꯗꯕꯅꯤ
dialogue si tawdrgadi akhoi khenaba difference se kedong so adum solve to ngum di habsi adum haina relebo wapam ni universal truth ni adubu hojik tawdo dialogue si karma mongna tawdo no thajana ba habsi ka mind to na hanjil kedabu no haiba pot sineba ada thajana ba hojik sidais da akhoi mi si mayam si gre dana mi sani hum dra ni si se bang si kunthani phum ki sang ni phum mu mang khri neba hojik adum kar heni hingi bra si bra is khang da ba adum mayam na de adum loina mang adum leitre habati adum ma khona loina haina ba wapam ni ado admaina sab saba keno ta khang dana lei ba mayam so lei bane ba adi awana ta ki ba yum mayam ma mai tha ki khot ki ba adi property mang ki ba kunong se asim mi thodok se yam thina saw gre hai ta